Thasigi kuntarukta pangthokadaba humputarani thoilak suba Republic Day thoromgi mangjongnana ngasi Kanglada full rehearsal pangthokre ngasigi full rehearsal aduda Chamaga humpumnga suba Manipur terrorist pipe band Nupi Home Guard ani suba Manipur Rifles amadi ani suba Indian Reserve Battalion Mapan suba Nupi India Reserve Battalion Manipur Fire Service amadi Nupi Home Guard ki band puna band taret amadi VSF contingent CRPF contingent manga suba Battalion Manipur Rifle yauna puna contingent kunna saruk yaduna pangthoki Ngasi numit yung pung taranithoi khare helakpa matamda More Exercise Station manakta leiba gari workshop amada sakhangdaba miyoi singna workshop aduda gari semba lakpa miyoi ama nongmaina kapselambadagi sir hairi amadi workshop aduda thabak suba yawba nupa amasu asopa nangkhre khudakta asokpa miyoi ani adu More Hospital amadi Primary Health Center da pukhatpada miyoi amadi laikanaba nangdana laikhidre hairi atopa gari workshop adugi miyoi aduna yet thangba phaigalda nongmai maru ama panki All India Forward Bloc Manipur State Committee amadi INA and Japanese Reception Association Manipur na khuzamnana sinduna chamaga kunmangalak suba Netaji Subhash Chandra Bose ki mapok numit ningsing thorom pangthokre ngasi nambolda leiba maibam lok paching da pangthokpa thorom aduda committee asigi state secretary Khomdram Gyaneshwar aiba professor Nomaitem Tombi Singh Saita Academy awardee Khetri Bira Singh CPIM ki secretariat member Sarat Salam RSP ki secretariat member Kangjam Manoranjan Manipur Tourism Development Society की President Y Ibo Yaima, Janata Dal Secular Manipur की President Manihar Goswami, amadi aiba BS Rajkumar na thorong की maruoiba mithunglen singoina saruyaduna pangthoki. BJP Churachandpur District amadi district asigi manungda leiba Churachandpur Singhat Saikot Tipaimok Thanglon Henglep ki mandal taruka pullaga ngasi nongmagi oiba BJP mandal gi apunma mifam ama pangthokre mifam aduda BJP Manipur gi in charge Dr Sambit Patra BJP Manipur amadi Nagaland gi in charge Ave Kumar Giri BJP Manipur Pradesh ki President Professor S Tikendra TAN Hills ki Minister Bungjagin Balte yauna party ki luchingba kya su sargyakhi Manipur University ki Department of Dance and Music UGC Stride Component 1 sinduna thasigi kunmathoi dagi hona Kanchipur leiba University asida VC Court Hall da chatharakba workshop on perspectives on Manipuri culture ngasi loisin khrei numit humni chumna chatharakba workshop aduda Manipur gi ina khulaba culture maruoina jagoi gi lamda tongan ba saknai ba miyoi kyana wangangki Biodiversity and Sustainable Development A View from Northeast India Haiba Hiramda National Seminar amangase Internet Quality Assurance Cell Kha Manipur College Kakching Sinduna College asigi multi-purpose hall da pangthokre Seminar haudopagi thoromaduda Kha Manipur College Kakching ki Principal P Raghu College asigi Physics ki HOD M Sanaton amade College asigi Political Science ki HOD KH Nilo Chandra na thoromapu singoina sargyaki National Seminar asigi ahanba session da Manipur University ki Professor and Raju Mohan moderator amadi ani suba session da KMC gi Zoology Department gi L Surja Kumar na moderator oiduna miyoi kana paper sing pathoki Union Home Minister Amit Shah ngasi North Eastern Council NEC gi humpuma palak suba plenary mifam Silong da hodokre mifam asigi dama ngasi ayuk Silong da thunglakiba Amit Shah bu NEC gi chairman amadi donor minister Dr Jitendra Singh Meghalaya gi chief minister Conrad K Sangma amadi atai luchingba kyana taramnoki hayeng loishingadaba mifam asida awang nongpo ki state Nipan gi governor amadi chief minister Singh state government amadi central ministry Singh gi official kyana sargyaki Assam ki nongmagi khongchata Prime Minister Narendra Modi ngasi Yog Jorat ki Rauria Airport thunglakhrei handak ki Modi gi khongchat handak pangthokadariba Assam gi mikhal ga yamna mari leinana lakhiba khongchat ama oiri Rauria Airport ta akhanana flight amada hek thunglabaga Assam gi Sivasagar gi Jerenga Pathar gi damak helicopter amada khongsan ki Jerenga Pathar da thunglabaga miyam tinba mafam amada wangang ki mifam aduda lakadoriba Assam gi mikhal asida BJP na soidana mai paknaba amade BJP na paikhalakliba chawkha thorang singi matangda palladuna Modi na miyam gi pungning singsin ki